Indigenous Tribal Leaders Forum ITLF na Manipur Kuki Furup Singh Makhata na Khundaba ngamhaloi haina Coordinating Committee on Manipur Integrity Kokomina Hairakle Kokomina matam sangnadagi leminaraglaba Kuki Furup Singh Lamdam Asta Makhata na leiba yagadra yaroidra haina khanaringai talak asida ITLF na ngarang press media singda thadorak pacherol ama miyamna thengnariba ase yamna leibak thibane cherol asina lamdam asta khunda minariba Furup khuding magta sauningba pokhalle Kokomi gi media coordinator Somrendro Thoksomna thadorak pacherol amana hai Manipur ki miyamna yaba ngamloidaba wafam kaya press ki khuthangda thadorakpa haibase matam sangna khunda leita duna leiraklaba Kuki Singh pun leijaba yadanaba silakpa khuzil thorang oigani haina Kokomina lawe ITLF pul lamdam asta khunda minariba Furup khuding magna yaningde haibase ITLF na khangadabani Forum asigi luchingba sing asi kadaidagi lakpano haina ringai tanja asida self government separate administration linkhatnaba sem sare haina hairakpa asima Kuki Singh Manipur da makhata na leibe yadanaba masana sinjaba lang oina thokani haibase ITLF na khangjinba phai haina so cherol asida palle Manipur thokliba thodok asi mapandagi narol da changlakhiba illegal migrants singna thokan bane state government amadi central government na mayek sengna khanglaba wafam amane loinana handakta external affairs minister 𝐊𝐔𝐊𝐈 na New York ta sanakhiba wafam amada Manipur gi thodok yakpigane New York ta sanakhiba wafam amada Manipur gi thodok asi lamdam aduda mitop ka hena changsilakpadagi thoglakpani haina phongdokhiba leikhre India ga yumthang nana leiminariba leibak Myanmar bu thugainaba hodnariba khulai paiba kangbu singa Manipur bu thugainaba hodnariba kangbu singa naknaba mari leinei haiba khanglaba India government na karigi tumine leisilibano Manipur miyam bu tha kaya wahan khigedage amade India lenga ki kari karamba aronba agenda leibano haibase India lengak na Manipur miyam da sengdokpham thoi haire Kanglai Park Manipur asi chahi lising kaya South East Asia gi manung chana Maning makha tamba ningthau panba leipak ama oirami haibase malemgi miyam pumbana khangnaraba amade matik chaba record kaya leiri haiba miyam pumbana khangnaraba wafamne Kuki Singh karamba matamda lakhi kanana ma khoibu changjapham pibiki haibasu ngasigi miyamna loina khangna unaraba wafamne nauna changlakhiba Kuki Singh na makhoigi pari puri hangatna yenglakpada Kanglai Park Manipur da makhoigi karigumba hiram amatada mari leinaram loi Manipur ra hana khundalita duna leirakhraba Kuki Singh phauba kadaidano hainirba matam asida haukiba chahi khara asida inau nauna Myanmar dagi changlakhiba Kuki mitop singna Manipur da makhoibu tonganba mafam ama semnaba hodnabada separate administration PU hairakpa asina hauzik leiriba irang asi hena chauthoraknaba sinba lalongne Manipur gi apunba missing lakh kuncha henba asigi manungda lakh khara khak leiba Kuki kanglup separate administration taliba ase India government amadi Manipur lengak na makhoigi mathakta ahakpa cherak piba mathau tai amadi India government amadi Manipur government na lebak asida chatari bachatna kanglon singi makhada paikhalakpa policy program kaya reserve forest protected forest destruction of poppy plantation amadi NRC updating taunabagi thabak paikhatnaba hodnarakpa asidagi thaidoknaba hojik thoklibi irang asi thokhalakpani India government amadi Manipur government na athuba matamda makhoigi mathakta action laukhalakadabani India gi citizen amana fangadaba khudong chaba khudingmak amata zithadana mitopna khulingba Kuki Singh asina laushinbada natana India gi benefited citizen oiriba Manipur gi miyam singbu hatpatupa chatharakliba asi India amadi Manipur government na yengduna leibagi maram karino matam leiringai da lamhenba Kuki mitop Singh lakshinbiu Manipur miyambu irang pamba tahanbigeno haina Kokomina makhata nasu apel tawkhe